खुरमजरी मियंग तबरीब स्मुतराम उचरी ngasi maru papauda Manipur government ki makhada thabak changgi sahi 35 dagi yankai fawba yabagi ayaba atuba matamda lautholagani haina chief minister na assembly da phondokre amadi Wangoi police station gi custody da myo am siramle miyamna irang haurakre mapungba pau pizari Manipur Sarkar ki thabak changgi matam sangtokpa yabagi oithokpa leire haina chief minister Okram Ibobina ngasi house ta thamkre tongan ba wafum kayasu khanakre hiramasi matangda paudam ama थासी की तांग कुनमिरी दगी होंगना चथरखिबा तरासुबा स्टेट असेंबली की तरेसुबा सेशन दा ngasi opposition की डॉक्टर आई इबोहलमीना मणिपुर सिविल सर्विस कंबाइन कॉम्पिटिटिव एग्जामिनेशन दा सरुक याबगी सही 35 दा कोमथोकपियो हाइना पुखलखिबा पब्लिक इंटरेस्ट डिस्कशन अमगी पाउखुम पीबदा चीफ मिनिस्टर ओ इबोबिना मणिपुर से सेल थुंगी फिबम फतबना मतम सांगना थबक लौदबना मरम ओइदना थबक तौबगी सही हेंदोकलबसिंगी येंगदुना थबक चंबगी मतम जनरल गी ओइना सही 35 ओबीसी की ओइना सही 19 अमदी शेड्यूल कास्ट अमसुंग शेड्यूल ट्राइब यावना तोवान कैटेगरी दा सही 50 फाव कोमथोकनबा गवर्नमेंट खनब लेरे अथुब मतमदा लाउथोकलगनी हाइना पाउखुम पीखी डॉक्टर आई इबोहलमीना हंखिबा होम डिपार्टमेंट एजुकेशन अमदी हेल्थ डिपार्टमेंट खक्ता नतना अतई डिपार्टमेंट सिंगदसु थबक चंबगी अथिंगबा लेरिबसि कोमथोकपियो हाइबा वाहंगी पाउखुमदा चीफ मिनिस्टर ना यामना मथौ तारबदी कैबिनेट पुथोक्तुना खनरगा थबक हाप चथरी हाइखी हाउस ता ngasi appropriation account 2012-13 finance account volume 1 amadi 2012-13 amadi accounts at a glance for the year 2012-13 puthopagaloinana deputy chief minister gai khangamna state vigilance commission gi 2013 gi annual report chu house thamki mla sam kumar pokhiba calling attention motion oina nakowi makada ngo sing khanbada lupa crore mari rom lana sin nakraba haibagi singnawa house ta pokhaki mla n ibom chana su miyamna thaknawai sing sendal lambi oina sinariba asigi matanda calling attention pokhatki ds sam kumar पुखतकिबा कॉलिंग अटेंशन की पाखुम पीरदुना हेल्थ मिनिस्टर फुंजाथांगना एनजीओ खनबगी थबक असे सेंट्रल गवर्नमेंट की मखादा लेबा एजेंसी सिंगना लीड एजेंसी ओइदुना खनमनी लुपा करोड़ मरी रोम लाना सिजनखरे हाइबसे अरानमनी मसी फावबा सेल यामना थादोकपा लेते हाइबा पाखुम पीखी सामकुमार मखाताना एचआईवी अमदी एस ना नारबसिंग असे मखोगी हिदाक पुथोरखिगने अमदी नोमा नत्रगा नोमदी मियांग मानना हिंगलखिगने हाइबगी आसादा हिंगलिबनी मखोइदा निंगब काइनियाय ओइबा थबकसिंग चथबा लेबक थिबनी असोइबा अरानबसिंग do aning haike MLA ibomchana pukhatkiba calling attention aduda thangnabai sing yonmagi thaba ase national capital delhi da fawa chathari masigi matangda akaknawa aina ma semnuna service tax loga chatharabadi sarkar da ai kagani loinana ising odigi quality maintain tawrabadi miyam da sukanagani haike maki paukumda PHE digi minister ai hemochandra wafam asi yamna chuma wafam ni state ki oina su law ma semnuna chanabana afago oigani state asida package drinking water laiduna sinawa ngamba miyoi चामगी मनुंगा मनी मंगा खक्तनी खुंगंगददी पुखरीगी सिंग फावा थंगनबा यावनरी PHED ना चाहिदा दरकार लेरिबा सि लुपा करोड़ चामरी गुमनी अदुबो बजेट यावरबा सेंफमना लुपा करोड़ 35 रों खक्तम ओइबना खुदोंग चादो के मायोकनरी सेंटर की स्कीम अमदा लुपा करोड़ 30 रोम थादोर कदब लेबना लाखलिबा सही अमा अनि सिकी मनुंगदा हिरमसिदा मसक थोंगना ओहोंबा अमा पुरपंग ngamlagani haiki wahang paukhumi matamda MLA Samuel Raisomna hangkiba NDS ki makhada thabak kaya suribage amadi karamba chahida loisingadagai haina hangkiba wangi paukhumda chief minister o ibobina chahi asigi December tha phawda loisinaba panam thamle haba paukhum piki Samuel Raisomna makha tana Chandel amadi Senapati district MDS ki makhada paikhaliba thabak sing jungle ga pangkhak oiriba se kamdong no haina makha tana hangjinki chief minister na MDS ta thabak makhalani sui amana masagi grind amana grant in ne aduga atopa amana deposit wangni MLA na hairiba thabaksinga do deposit waki manung changani asoiba mandi aranmasing athuba matamde yangchinaba pokak piragani haiki MLA P Brojena Wangjing Hodamada MI department ki makhada paikhaliba mini garage ki estimated cost kayano karma matamda loisingadage haiba wangi pokhumda chief minister na amohana lupa crore mari lakh maifu 19 lomni sahi asigi December thada loisinaba pandam thamle haiba pokhum thamke na makatana mang ngasi chatuna yengbada labor mari khak thabak subo urami tham mari manga chontharaga loisingani haibgi thajaba piraba sukaide hojik right canal gi thabak sudri hiram sida yengchinbiyo haina house ki punung chingchinki chief minister na hojiki matamda center sponsor scheme sing state sia hana thadok trabadi sel piraktabana thabak subada matam khara thinthabani athuba matamda mieng changnaba poktak piragani haiba pakhum thamki ngasigi oina ayukta khanagadaba business sing loisinkhibana hayeng ayuki pung 13 tawa phaba speaker na session yai thoke
नुपी चेंबगी वाथोक मरी लेना वांगोई पुलिस न फाकिबा मियोय अमा वांगोई पुलिस स्टेशन गे कस्टडी दा सिरमले लेखिद्रब मियोय अदुदी थौदाम दिग्विजय चे कुंट्रागा तरेत अपोपा टीएस नवकुमार वांगोई मखालकाई दगिनी ngasi Manipur Press Club da paumi singa unabada lekhidaba digbijoi gi apopa navakumar na chakhiba tang kuni thoida digbijoi na hyang thang maning de kaida gi nupi ama chelaktuna tang kulum doida puraki nimit adugi pung ahumrom taba matamda mahaki machanupa digbijoi asi police na mayum dagi fakhi digbijoi asi hana mayum kai paduna mahaki nupi gi loina macha ahum ga leminari bani mahangna nupi ama amuk chelakpa aduda imung manungi myoi sina police na fakhiba aduda karisu luna khankhide tang kumanga da police amuk hana laktuna nakal anida yasin nabagi wafam khangalam ke emung manung ki mioi singna sauduna jail da adum leresanu haina arrest memo da soi fawba tawke ngasi yu pungmari rom taba matamda police ki mioi ani lalaga lokap ke thong amada masana litpa phurit amana thori yanduna siramle habagi paw piram ke thawdo asi chingna ningai oiba maramna authority na achum aran thigat piduna matik chaba dandi pbu haike noi mi malaw losinnaji hai kan steida moina ma jen thajang grani noi dagi soi to haiduna ai cha nupa mari suba secretary aina ko ba sika edigi ma gi masa nupa maga nupi maga makoi na ma ji smai to duna jen da thajang ba yare haiduna soi to ki aduga tam kuntaru ki pung ni palam ta dana police custody da smai to duna magi phurit na thori ya dana sirame haduna paw pire mani siri bi misi asi ai khoi sing nei aduna mani siri bi sigi maram sidai da mari leina ba department singna thigat piu amsum asumba lagla langin su puto piu mani siri bi si ai khoi yam chingna ngai oi Amarum da thawdosi matangda lekhidaba digbijoi gi imung manung gi mioi sina wangoi da irang haurakre police na miyamadu control tawki Street vendors singi damak Supreme Court ta wakalunabagi damak Imphal thadokre haina Roadside Vendor Welfare Association na thadrokpa jerol amana khangalali jerol asina makhata na phungdorokpada street vendors singi yafa thaurangi thorom atai state singda paikhan nakhiba lekhrabasu Manipur dadi ngasi fauba khangsinadana leiri hairi Nomo gi mangthara libal law unana ba mafam sing kanana ba Manipur Sarkar gi agriculture land use policy ama semna ba thabak pakhat pahore haina horticulture and soil conservation gi commissioner JC Ramthanga na ngasi hotel classic ta pangtopa horticulture gi oiba awareness program hadopagi thorom da haikre National Horticulture Board Guwahati gi makhada Manipur Sarkar gi horticulture department na sindra pangtopa state level event for awareness of NHB scheme including recognition of horticulture hadopagi thorom aduda NHB Gurugaon gi Additional Managing Director NC Mystery NHB Guwahati gi SK Singa KVK Thawbal gi Coordinator G Thoithoi Bisnupur gi Coordinator RK Imotomba amadi State Bank of India Imphal Branch ki Chief Manager S Sarmana Maruiba Music on Sarya ki Horticulture Department ki Officer in Charge KH Ratan Kumar na lamdamasida sizinaba yaba pambi kaya leidabasu yokhatnaba amadi masak khangdokpa watpana kanafam khangdana lei haike Commissioner JC Ramthanga na Department amasung Longmi Singi Marakta Apaba Mari Thamduna Horticulture gi Lamsing Chada Marifu Mapungfana Englisani Kunfawi Manungda Sizinana ba Pandam Thamli Haike A new land use policy will be formulated and various projects and schemes will be implemented. Ngasinung tilpung amaga minute tararom chapa matamda khuyadong ABC mamangda dayo thoropa nupa ama accident thokpadagi hospital da laikanakre number thadriba gari aduda yauramba gari ki cheda chingakham surnalata mapuroiba sarat chandra kawwa lilando lampak haina iramke solaba myu edu kanano haiba hauzik fawbugi oina khangmangamdri Imphal West District ke DC ke Radha Kumar na ngasi lamfelda leba DC complex da United Bank of India gi ATM booth ama hangdokre ATM booth hangdokpagi thoromadu da UBI gi Chief Manager Surendra Kumar Sinha amadi adai officer singju sarya ke DC Radha Kumar na Imphal West District ke oina DC complex da ahanbo oina hangdoliba ATM booth asina official amadi praja singda hena kana ba fanglagani lamdamasi gi chanabi ama oina ATM booth ta mi ama changningai da atai su changsin bagi chanabi asi hongdokpa fai asigumba Thodok Singh asina ATM booth ke thong phawa tekpagi thodok laikre maramaduna secrecy oiba mafamda tawgadaba thabak sing adu ekhoi punna gyan taminaduna afaba maikaida laknaba honasi haike
A School of Women's College da B.Ed course ki awat pa oza khara laurana ba pangthokiba DPC adu college oza khara na thugai khre makhoi gi mathakta chapchaba action lokhat piu haina Development and Protection United Voluntary Organization na thadar pachirol amana kangalali Kwaraman Bazar ki temporary market set ki maning da leriba drain asi phata haudi singna ising genre renana amot akai kya langsin mana mafam aduai da porfam famli basinda chawna khudung cha da ba mayung nare renana dukan famli basinda su manam nam thiba amadi hakjang solak pa yabagi akiba leire masi mari lena basingna athuba matam da semjin biu haina porfam fambi singna phongdong narakli Madam Sinago, Koi Sidore on the Lena, Moy the Poco River, Sazi. Quite in there than a talk on a Power Department Labor Work Charge Amazon Master Role Employees Simbu regular Tahana Vatarang Lakalo Amazon Ahangba from later Vidagi promotion Peter Labor regular employees in the Asia Career Progressive Scheme Gi Kanaba Fangaluhana Taxinduna Manipur Electricity Employee Union Gi Thomis in a Wakar Kongjang Chatakre. New Jamanga on the Saruyakiba Wakal Kongchat Adu Electricity Department ki office tagi hoki Makoina Chief Minister da memorandum pisanana by Assembly Tamna Lapada Raz Baban Mamang da Police na Tatuna Charan Kide Tunga M sector gi nakal da laklaga mapal kang jebung manakta lehelaba matung New Kara Kangatuna Chief Minister da memorandum pisanan kre Luslab Damaru Bapa Mukana Pizari Manipur government ki makada thabak chamgi sahi kuntra manga dagi yankai fawba yabagi ayaba athuba matamda lautolagani haina Chief Minister na Assembly da fondokre amadi Wangoi police station ki custody da miyo am siramle miyamne irang haurakre miyang tabiri bismo mukana khurumjari